Assalamu alaikum wa rahmatullahi wa barakatuh. Muksiraba isinanaw-sing ngasigi video asidi shaitan na dhuka tawbagi wari amagi matangani. Hairiba wari asi Hadrat Maulana Sheikh Abdul Qadir Jilani da thokiba wari ni. Hairiba wari asi mayamgi mafamda thamjage. Muksiraba isinanaw-sing Hadrat Maulana Sheikh Abdul Qadir Jilani rahmatullah alayhi wali pumnamaki sardar ni asawba wali amani. Allah na achanba banda singi manungdagi achanba banda amani nongma ahing ama ibadat tawduna lairingai gi warini matam adu tahajjud ki matamni Allah gi maruk Sheikh Abdul Qadir Jilani ibadat tawduna lairingai tanja aduda yamna sathiba mangal ama phaurak lammi hairiba mangal adudagi asumna khonjel ama laklammi e Abdul Qadir Jilani nangna aige ibadat mapung fana pangthokle nangdi yamna awangba thak eure aduna ngasidagi aigi megaida ibadat amata farast wajib oidrabani namaz roza haj zakat loina nangi damakta maaf tawrabani hajikti nangna tawningba thabak tawro aina nangbu jannati oihallabani Sheikh Abdul Qadir Jilani na hairiba wafam singado tarabagi matungda yamna thuna pakhum pirammi he mardut thuna chatkro hairiba namaz rojana chingba mal sing asidi huzur sallallahu alaihi wasallam amasung mahaki sahaba singda fawba maaf oikhidre aduga ingonda karamna maaf oigadawribano nang yamna thuna chatkro masi hairaga shaitan adu talammi ngahak ki matungda mangal ama muka ngalaklammi hairiba mangal asi hanagi mangal adudagi hen ngalammi mangal adudagi asumna khonjil ama laklammi he Abdul Qadir Jilani nangi ilma aduna ngasi nangbu kanbire natrabadi masigi dhoka asina nangbu halak tawramgadabani nangbu manghantak hallamgadabani masigi dhoka asina achawa fawba manghallibani karigumba nangonda ilma layramdrabadi nangsu lamang nakhragadabani Hadrat Sheikh Abdul Qadir Jilani na hairiba wafam sing ado taraga sumna maka pakumpirammi mardut amuka lamang nahannaba khonaribara aigi ilmana ay bukan bibanate Allah na ay bukan bibani akhang hay sing na hay masigi ani suba namthaga sina ahan ba namthaga dudagi hen na kinanangay oiba khodong thinangay oiba maramdi matamduda shaitan na mangonda ilma gi achawaram pukhanba pamlammi haibadi nangi ilma amasung taqwa na nang bukan biribani aduwa Sheikh Abdul Qadir Jilani na madusu yakidi amadi shaitan adubu tanaki muksira bestina nausing hairiba wari asidagi akhoi khangmangammi awaba khudingmaktagi kaithokpa ngambasu shaitan gi dhoka khudingmaktagi kaithokpa ngambasu Allah ni mahaki ilma duna mahak bukan bikhiba natteba Allah tabarak taala na kan bikhibani hoy ilma si tamba miyoy khudimmakki mathakta darkar ni karigumba ilma si yoram da bataraba adoi bataragadi ahan bada shaitan na dhoka tawrakpadu masi shaitan ni haibasi khangmangam loiba ilma laitaba jahil man kaidong da khangmangam moy shaitan na tawrakliba dhoka adu adum shaitan na hairidu achumba makni khallaga masu yakhibe ai adubu ilma sisu zaruri ni adubu ilma si khangle haire haina ektamak shaitan gi dhoka da chaloi haiba leiteba khudima Allah tabarak taala na kai thokpiri baneba ilma haira ba kaya na ningasi firqa kaya ekoi musalman singi marakta sandorak leba Allah na ekoi khudima shaitan gi dhoka dagi amasung fattabal bi khudimak tagi kan bi boison